Hi everyone, मैं अच्छी सु अनोबा मुबांग में पूरा का लाइक को मैं अच्छी की मथेल सिद्धि ऐसी का लेरे पान गंगा का थोंगे बको पान गंगा का मत थोंगे सिंजू में लेरे सलाद लेरे जेरुम बॉय लेरे जैसे सिगा हवाई थोंगा लेरे सिगा सोयाबीन थोंगा लेरे को मैं मसीनी आई ngasi की मथेल से मैं आई होजिक चाबा हो रगे हवाई थोंगा से हाना चाह रगे नो हम अच्छी सिटी आई व्यूअर्स सिंगा ले सिगा लेरे हाँ không tồi đó không biết xin đuổi đầu đẹp không xin chứ hả màu đẹp quá nè khô này làm màu nè hoa gì chứ hầu nè gần hết pan cái thùng này nè không chả được nè mà chỉ để nhá मैं मुर्गा हाथ रहे दी मुर्गा चारा का तो गली दो दूध का इस तरह मैं पांचे पाम में बकरा
ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯄꯥꯟꯒ ꯉꯥꯒ ꯊꯣꯡꯕꯁꯦ ꯑꯩꯅ ꯁꯨꯝ ꯈꯔ ꯄꯥꯝꯖꯕꯅꯤꯅ ꯑꯗꯨꯝ ꯈꯔ ꯆꯥꯏ ꯁꯤꯗ ꯐꯪꯕ ꯄꯥꯟꯁꯤꯡꯁꯤꯗꯤꯅꯦ ꯍꯥꯎꯕ ꯋꯥꯠꯄ ꯑꯗꯣ ꯁꯤꯗꯤ ꯃꯤ ꯑꯇꯣꯞꯄꯅ ꯄꯨꯔꯛꯄ ꯂꯩꯕꯗꯣ ꯑꯣꯏꯅ ꯍꯥꯎꯋꯤ ꯌꯥꯝꯅ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦꯀꯣ ꯉꯥ ꯊꯣꯡꯕꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯁꯂꯥꯗꯁꯨ ꯆꯥꯈ꯭ꯔꯦ ꯁꯤꯡꯖꯨ ꯈꯤꯇꯪ ꯂꯦꯝꯃꯦ ꯑꯗꯣ ꯈꯔꯗꯤ ꯑꯗꯨꯝ ꯂꯦꯝꯃꯦꯀꯣ ꯃꯌꯥꯝ ꯑꯩ ꯂꯣꯏꯅꯗꯤ ꯆꯥꯕꯗꯤ ꯂꯣꯏꯔꯦ ꯉꯥ ꯊꯣꯡꯕꯁꯨ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯞꯇꯅ ꯚ꯭ꯌꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯕꯥꯏ